ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯔꯥ, ꯈꯨꯔꯥ, ꯑꯣ ꯈꯨꯔꯥ, ꯏꯕꯣꯇꯣꯟꯕ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ? ꯇꯝꯐꯥꯃꯅꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯆꯥ, ꯅꯪ ꯈꯨꯔꯥꯗꯤ ꯂꯩꯇꯦꯅꯦ, ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ, ꯃꯇꯥꯎ ꯑꯃ ꯎꯅꯔꯨꯅꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ, ꯅꯪ ꯈꯨꯔꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯟꯗꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯝꯃꯨ, ꯍꯣꯔꯦꯟꯅꯦ ꯅꯪ ꯈꯨꯔꯥ ꯍꯜꯂꯛꯂꯒ ꯏꯟꯗꯣꯟ ꯍꯥꯏꯔꯒꯦ꯫ ꯏꯟꯗꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤꯗ ꯏꯟꯗꯣꯟ, ꯑꯗꯨꯗ ꯈꯨꯔꯥꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯈꯨꯔꯥꯗ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯍꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯃꯨ ꯏꯟꯗꯣꯟꯗ꯫ ꯏꯟꯗꯣꯟ ꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯆꯨꯁꯦ ꯍꯌꯦꯡ ꯂꯥꯏꯗ ꯀꯠꯅꯕ ꯑꯅꯤꯗ ꯂꯩꯖꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯟꯗꯣꯟ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯇꯣꯝꯆꯥ, ꯂꯥꯏ ꯀꯠꯅꯕ ꯑꯣꯏꯔꯕꯗꯤ ꯂꯩꯌꯨ ꯂꯩꯌꯨ ꯏꯟꯗꯣꯟꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯍꯩ ꯇꯣꯝꯆꯥ, ꯅꯪ ꯈꯨꯔꯥꯗ ꯍꯥꯏꯔꯨꯕꯗꯤ ꯌꯥꯔꯛꯑꯣꯏ꯫ ꯃꯥꯅ ꯊꯥꯖꯕ ꯆꯨꯁꯦ ꯁꯅꯥꯗꯧꯅ ꯂꯥꯠꯂꯒ ꯊꯝꯂꯤꯕꯅꯤ ꯃꯥꯗꯤ, ꯑꯩꯈꯣꯏꯅꯒꯅꯦ ꯁꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯍꯩ ꯇꯣꯝꯆꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯏꯟꯗꯣꯟ ꯂꯣꯟꯅꯅꯦ ꯅꯪ ꯈꯨꯔꯥ ꯎꯗ꯭ꯔꯤꯉꯩꯗ ꯌꯥꯜꯂꯝꯃꯒꯦ, ꯅꯪ ꯂꯧꯔꯨ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯣ꯫ ꯇꯣꯝꯆꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯕꯣꯇꯣꯟꯒ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯅꯣꯛꯂꯒ ꯀꯧꯔꯛꯏ꯫ ꯈꯨꯔꯥ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯩꯗꯤ ꯈꯨꯔꯥꯗ ꯆꯨ ꯑꯅꯤꯇ ꯌꯥꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯝꯕꯅꯤ꯫ ꯈꯨꯔꯥ ꯂꯩꯔꯝꯗꯕꯒꯤ ꯏꯟꯗꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯈꯨꯔꯥ꯫ ꯏꯕꯣꯇꯣꯟ ꯇꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯤ, ꯃꯅꯥ ꯄꯪꯕꯒꯤ ꯍꯧꯅꯕꯤ, ꯃꯤꯅ ꯃꯆꯤꯟ ꯂꯦꯡꯈꯤꯕꯗꯨꯗ ꯆꯥꯅꯒꯗꯕ ꯋꯥ ꯑꯃ ꯍꯦꯛꯇ ꯑꯃꯥꯟꯕ ꯑꯃ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯆꯥ? ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯨ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯥ? ꯆꯨꯝꯅ ꯆꯠꯂꯤꯕꯩꯕꯨ ꯆꯨꯝꯅ ꯆꯠꯂꯣ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ, ꯑꯗꯨꯒ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯏꯟꯗꯣꯟ ꯂꯨꯝꯕ ꯂꯥꯛꯂꯝꯕꯅꯤ ꯀꯥꯏꯅꯒ ꯅꯣꯛꯇꯅꯒ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯣꯇꯣꯟ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯅ ꯀꯜꯂꯒꯤ ꯃꯇꯥꯒꯨꯝ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯆꯩꯁꯨꯅ ꯀꯜꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯈꯜꯂꯒ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯇꯥꯅꯕ ꯃꯑꯣꯡꯗ꯫ ꯍꯣ ꯈꯨꯔꯥ, ꯆꯨꯝꯅ ꯆꯠꯂꯣ ꯍꯥꯏꯖꯕ ꯅꯠꯇꯤꯌꯦ, ꯆꯨ ꯑꯅꯤꯗ ꯌꯥꯟꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯈꯨꯔꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯟꯗꯣꯟ ꯂꯨꯝꯕ ꯂꯥꯛꯑꯃꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯤꯌꯦ ꯈꯨꯔꯥ, ꯈꯨꯔꯥ ꯂꯩꯔꯝꯗꯕꯒꯤ ꯏꯟꯗꯣꯟꯗ ꯍꯥꯏꯔꯝꯕꯅꯤꯅ ꯍꯥꯏꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯏꯕꯣꯇꯣꯟ ꯊꯥꯡꯒꯠꯂꯝꯕ ꯆꯩꯁꯨꯗꯨꯁꯨ ꯊꯥꯡꯊꯈ꯭ꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯇꯣꯝꯆꯥ ꯏꯕꯣ? ꯑꯗꯣ ꯆꯨꯗꯨ ꯂꯩꯕꯗꯤ ꯌꯥꯏ, ꯂꯦꯝꯅ ꯌꯥꯟꯕꯗꯤ ꯌꯥꯔꯣꯏꯀꯣ, ꯑꯩꯅ ꯄꯥꯃꯨꯅ ꯊꯝꯖꯈ꯭ꯔꯕꯅꯤ꯫ ꯍꯣ ꯈꯨꯔꯥ, ꯂꯦꯝꯅ ꯌꯥꯟꯒꯗꯕ ꯅꯠꯇꯤꯌꯦ, ꯂꯩꯒꯗꯕꯅꯤ, ꯏꯟꯗꯣꯟꯗ ꯂꯣꯏꯅ ꯍꯥꯏꯖꯔꯝꯂꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯟꯗꯣꯟꯗ ꯍꯪꯂꯨꯔꯒꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯉꯛꯄꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒ ꯃꯥꯟꯅꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯟꯕ ꯏꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡꯅ ꯌꯥꯝ ꯀꯤꯅ ꯆꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡꯗꯒ ꯑꯣꯟꯈꯠꯇꯅ ꯂꯛꯅꯩꯅꯦꯍꯦ, ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ꯫ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ ꯏꯕꯣꯇꯣꯟ꯫ ꯇꯣꯝꯆꯥ ꯆꯪꯈ꯭ꯔꯤꯕ ꯏꯕꯣꯇꯣꯟ ꯌꯦꯡꯍꯧꯔꯒ ꯁꯣꯜꯍꯧꯏ ꯃꯆꯤꯟꯗ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯜꯅꯤꯗꯀꯣ ꯈꯨꯔꯥ ꯏꯕꯣꯇꯣꯟ ꯅꯪꯁꯦ, ꯑꯩꯅ ꯂꯥꯟꯕ ꯇꯥꯍꯧꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯥꯄꯪꯕ ꯑꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤꯕ ꯅꯥ ꯄꯪꯗꯕꯩꯁꯨ ꯅꯥ ꯄꯪꯂꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯆꯥ ꯃꯥꯁꯨ꯫ ꯏꯕꯣꯇꯣꯟ ꯆꯩꯁꯨꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯃꯧ, ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯅꯪꯒꯟꯗꯨꯗ ꯑꯩꯒꯤ ꯂꯤꯆꯩꯁꯤꯅ ꯁꯥꯟꯊꯒꯦꯅꯦ꯫ ꯉꯥꯡꯕꯤꯇꯣꯟ ꯃꯀꯨꯕꯣꯛꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯈꯔ ꯀꯟꯇꯛꯅ꯫ ꯄꯥꯕꯥ, ꯏꯃꯥꯗꯤ ꯃꯅꯤꯡ ꯆꯪꯈꯤꯕꯅꯤ꯫ ꯂꯣꯟꯅ ꯃꯥꯅ ꯅꯨꯄꯥꯗ ꯁꯨ ꯄꯤꯊꯣꯛꯂꯒ ꯃꯅꯤꯡ ꯆꯪꯂꯒ ꯂꯣꯠꯂꯤꯔꯥ? ꯍꯥ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯄꯥꯕ ꯑꯩꯗꯤ꯫ ꯅꯪꯗꯤ ꯂꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯩꯐꯥꯎ ꯈꯪꯗꯦ, ꯂꯥꯡꯒꯅꯨꯗ ꯃꯧ꯫ ꯄꯥꯕꯥ, ꯏꯃꯥ ꯊꯣꯛꯂꯛꯏ, ꯏꯃꯥꯗ ꯍꯪꯕꯤꯌꯨ꯫ ꯐꯩ, ꯈꯟꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯛ ꯇꯧꯒꯦꯕ ꯑꯩ꯫ ꯇꯝꯐꯥꯃꯅꯤ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯈꯔ ꯀꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯣ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕ ꯃꯥꯟꯈꯤꯅꯤꯀꯣ꯫ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ꯫ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯈꯪꯂꯤꯕ? ꯍꯥ? ꯉꯁꯤꯅ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯈꯪꯉꯤꯅꯣ? ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯄꯥꯕ꯫ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏ, ꯂꯥꯎ, ꯁꯤꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯎ ꯑꯩꯒ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯦꯀꯣ꯫ ꯃꯁꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯀꯥꯔꯟꯗꯣ ꯍꯧꯔꯛꯀꯅꯤꯀꯣ ꯃꯁꯦ꯫ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯃꯃꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤꯔꯣ? ꯍꯥ? ꯂꯥꯛꯑꯦ, ꯑꯩꯁꯦ ꯂꯥꯏꯗꯧꯅ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯤꯔꯣ ꯃꯣꯏ ꯄꯥꯕ? ꯄꯥꯏꯒꯦꯔꯥ ꯆꯠꯀꯦꯔꯥ ꯆꯦꯟꯒꯦꯔꯥ ꯊꯨꯅ ꯂꯥꯛꯑꯣ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯅꯨꯊꯪꯁꯤꯗ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ꯫ ꯃꯁꯤ ꯈꯥꯏꯅꯍꯧꯔꯁꯤꯔꯣ ꯑꯩꯕꯣ?
ตำพามันนี่มาคงดูครากันนะทางดูหลักแล้วก็มาปูเรบนะพัมกิตริวมราตุตาบแล้วระกะมาโนอินะพัมลำมิฮันนตุนเยงดบิอีบัวต้นสุฮันนตุนเยงดบิดพัมทารักปดามราดิไลเจบันีนะเลยไม่ได้ลุงนะตาดมิอายุไอ้มาสิเรนับปอยใหญ่มีมาสักกันนะไอ้ยี่มราเราทุกเรื่องสิวะตำพามันนี่มาขุดอ้อยนะมาสิงคุมดูนกแล้วก็มาขุดเย็นนะมาปูเรบบุสิงกันเลยมราตุมาปูเรบนะอูจิงไงฮานากิมาพัมดูทำคราไกให้เลยฮันูทางดาตุกน้ำไม่ทักลีบดูบุการีกินมวยป้าบะน้ำมูกิมาบังดาอีกใครบอกก็การีแต่ขังบีจับมวยป้าบะอีบัวต้นมาควงไปจนเขาก็เลิกคุมเลยมาชีปุ่มน้ำมักสินั่งกับทุกอันบังกัตัวนี้มาตำพามันนี่มาปูเรบนตาหน้าบะครากันนั่งงเลิกคุมเลยไอ้นักกระไดดาการีทุกอันเลยกี่มวยป้านั่นน่าหายดูบะการีทุกอันนี่นั่งน่ะไอ้นี่ดาวสาวมูนมันจะทุกเรื่องไงดาต้มซากะโลนุนั่นมันตรงไม่ดาตานิ่งดูแต่มวยป้าบะการีโนนั่งนั่งทรปวาสิวะตาไปยาวสุครั้งงังบิโรบะอีมองนาตาระกะมันเนี่ยไม่เสียเล็บจะการมีมันเนี่ยมวยเนี่ยขันขี้เนี่ยเฮ้ยการีตาไปยาตัววันฮะไอ้หนึ่งงังลิวาสินั่นดิไอ้เนี่ยจะทุกสิ่งไงนั่งนั่งต้มซาดาลูน่ะสู้เฮียงเรากะไก่นะก็บุญนัดรงฮะไอ้บุบดกี้สักกี่บุญนัดจะมาต้มซาดมาสิกินุปาเสียมาสิสวยเลยเสียมาสิไอ้นุปาอ้อยระเบิดสู้นุปาพูดได้เลยแต่บันนี้ก็มากินุปีน่ะมันน่าสิปังละบันนี้นะว่าขันเสียพัดนั่นแต่ขันลิ้นเนี่ยมากิสิมีน่ะเสียงมาให้ระสู้มาน่ะท่าจะบิโรให้เดินเนี่ยตารันมันนี่อะดูกะมากิถูกผมงังโทรกันนี่บะวันทุกอสุให้ดะโกน่าปังบะฮัลก็เลยมินน่ะบะเสียการีให้น่ะทันเดน่ะสิเลี้ยงหลังให้บุดุนะฮะมาดูน่ะมุการีวานุมาโอ้การีสุให้ดียังไม่ป้าบะเพราะเรื่องนุ่มดังไว้รำโดต้มซานะเนี่ยสุกวันนี้ได้ยันบิดมาให้รำบันเนี่ยให้บะโอ้ยเนี่ยอะดูกี่ว่าดูดิไอ้คนจะสุกซานให้รำมีเนี่ยว่าให้รำมาดีเนี่ยยันบิดโดบ้าพะบ่ไม่ป้าบะอาศัยให้รำตัวสังเลยอีมุงเดตัมพามันนี่อีบัวต้นมาก็ขอตุนหายวิมาทันตาว่าเขายามในเลยบะมาก็ตุ้มซานะสุยานี่ให้ระกะไม่ยินพี่เนอไอ้คนน่ะสาวรำแล้วก็สังคริสต์การีกิมารำมาดิเลยไอ้ที่ดอกตาเบียดตุ้มซากิมาปาดท้ายน่ะมาก็ขังนรำมันนี่คือแกงางสิงดูอีบัวต้นยิงโคลตะกี้ให้หุรันเวลักลำมีอีบัวต้นสักตกลำมาตุงนุ่งสายดูนะไปยากันนะสิริไงสัมบัลิตสิละกะอ่างสิงให้หุรันลิบดูอุบดากันนั่นเล่าเลยอีบัวต้นนะนับปะทุเรศมาเลยน้ำมันขังยิ่งตั้งสิดีด้วยไอ้นั่นหันไม่เคยเอาว่าทบีมุ่นบุกสิเฮกมังอีขันลิบสิดีนักคอยหุรันบ่อยเลยก็อาศัยให้ดูนะใส่ชุนทางกันละกะกันนะสิเลยอีบัวต้นอ่างสิงดูอีบัวต้นนะสิลักปะอุบดามากิทบปะมาเสกตะเย็บไปยาวพูดตะเย็บไปยาวไปดูนะไอ้เฮกปะคราดูไปเนี่ยระกะสัมบัลิทกตุนเจนน่ะบ่าวรำอีบัวต้นน่ะเล่าเฮ้ยเสียงขี้หนูเนี่ยนับบ่อยบิมาซาหุรันคนเล่าน้ำยางดูเด้อไอ้ยี่เลยใส่ลังตรึกลังมุชเนอฉันทากินหน่อยอ่างอามันนะสัมบัลิตน่ะลีนะคุมเลยว่าปุ๊บน่ะปังบ้าตานาวุสุพังวยดับดับตานาระกันโนว่านี่อะคุยดีสมัยวางมันได้เลยเฮ้ยเท่าไรมาซาต้องไอ้เนี่ยมาทั้งกินไอ้เนี่ยใครดูกี่ยังบ่บ่อาศัยให้เราดูนะตานาบดิเล็บเล่มดีอีบัวต้นตามพามานิสุมาปูเรบดเล่าคีบดูตาบดูตาเส้นทุรักละกายเลยมวยป้าบะการินโตบีรีบดูปะตุสินเบตาเลยให้วานี่อ่างน่ะให้รักษาซาซาบดูบุใครดูรักเฮ้ยมาม่านั่งขังเลยอินโตริบสิอ่างว่ารักกันสิอาศัยให้ดูนะการนั่นเส้นขลีอีบัวต้นควายดิกิตุงทางบางสัมบัลิตปังงามหงตะบดูอีบัวต้นน่ะคุดังดูตาพารกะทำเองอ่างดูบางคนน่ะตำทีน่ะพูดระบกุมกับละกายเลยปุ๊บไอ้ปุ๊บมีกันเนาะไอ้นี่ยังดิไม่ดูรักจีไอ้บกี้ไอ้นี่หลังปะเนี่ยดูก็มุ้ยดีไอ้ปุ๊บดูมันก็กันเด็ดเชียงกันไอ้นี่ปิดปะนี่นะสมนการมาสุนัขเอาดิปุ๊บอีบัวต้นมาดีมันน่าปังบันนี่นะอ่างตัวน่ะหายริบตัวตารำเตตาบกี้มาหุ่นอ่างตัวน่ะมาสิเลี้ยงลิบตัวกิสานน่ะบะมาคุมลักละมีสาวนะกะดินั่นน่ะพาวสิทธิ์ไปจีบอ่างนั่งเนอะไอ้บัวน่าปังบายบดีนั่นติดนะฮะนั่งพูดนะไอ้เนอะการบังคับผู้นี้กี่อาศัยหาดูนะมาขุดเยตุนลิซัยดูทางกัลักพดาตามพามันนี่ปากกันน่ะเส้นลักดูนะมาปูเรบดิลิซัยดูมุลลักให้ได้คราห้องนะมวยป้าบ้าอ่างสินให้ตัวน่าปังบายบนตีเย่มาดีเอาดิเสียงชีบังอ่างสิงดูนะจะลุสิให้ดูนะให้บกิลักปนี่ให้ดิเนี่ยเฮาสิกตะได้บ่ต้นว่าคันเลยภาษาได้มีน่าปังมาให้กี่บตาได้คันดูนะอามุกเสียมดูเลยไอ้สุขังนี่ดาไอ้เนี่ยผู้ริสิเดมาตุ้งดาหุรันสิที่ตกเดนะบ่อามุขันน่ะตกเดนะบ่ดีมาหัวดูโอ้ยดิเนี่ยถ้าดอกปีชัวอ่างกี่มาคุดังดอ่างดอน่ารักมันนี่เย่หุยเฮสลุ
ꯊꯥꯗꯣꯛꯑꯕꯅꯦ ꯑꯩꯅ ꯍꯩ ꯑꯗꯨꯒꯅꯦ ꯍꯦ ꯃꯨꯟꯅ ꯇꯥꯎ ꯑꯉꯥꯡ ꯃꯆꯥ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯌꯥꯔꯣꯏꯀꯣ ꯑꯉꯥꯡꯗꯨ ꯀꯤꯅ ꯈꯨꯝꯂꯩ ꯍꯣꯏ ꯄꯨꯄꯨ ꯃꯇꯨꯡ ꯑꯃꯨꯛꯀ ꯍꯨꯔꯥꯟꯕ ꯆꯪꯉꯕ ꯌꯦꯡꯉꯨ ꯇꯨ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯊꯛ ꯑꯁꯤꯗ ꯌꯥꯟꯈꯠꯇꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡꯗꯨꯗ ꯀꯤꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯇꯝꯐꯥ ꯃꯅꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯇꯥꯟꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯆꯥꯖꯁꯅꯨ ꯀꯩꯗꯧꯒꯦ ꯃꯣꯏ ꯄꯥꯕ ꯃꯈꯣꯏꯅ ꯆꯥꯒꯦꯅ ꯆꯥꯔꯕꯗ ꯀꯌꯥꯝꯕꯨ ꯆꯥꯅꯤꯒꯦ ꯍꯩ ꯀꯟꯅ ꯉꯥꯡꯂꯛꯀꯅꯨ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯧꯅꯦ ꯃꯃꯥ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯅꯥ ꯄꯪꯕ ꯃꯤ ꯃꯥꯟꯈꯤꯅꯤꯀꯣ ꯍꯥꯏꯌꯣ ꯅꯥ ꯄꯪꯕ ꯃꯤꯅ ꯅꯥ ꯄꯪꯉꯦ ꯍꯥꯏꯍꯟꯅꯤꯡꯗꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯂꯨꯅꯤ ꯍꯥꯏꯕꯒꯦ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯀꯨꯒꯩꯒꯤ ꯆꯥ ꯂꯣꯜꯂꯛꯎ ꯉꯥꯡꯕꯤꯇꯣꯟ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯂꯣꯟꯖꯔꯛꯀꯦ ꯑꯗꯣ ꯄꯥꯕꯗꯣ ꯆꯥꯗꯨ ꯆꯤꯅꯤ ꯊꯥꯛꯀꯔ ꯊꯥꯛꯑꯣꯏꯗ꯭ꯔꯅ ꯑꯃꯨꯛ ꯊꯥꯡꯕꯤꯔꯣ ꯏꯃꯥ ꯍꯥꯏ ꯅꯀꯨꯕꯣꯛꯀꯤꯕꯨ ꯊꯥꯛꯎꯅꯨ ꯇꯨꯀꯥ ꯌꯥꯝ ꯊꯤꯕꯅꯤ ꯃꯥꯗꯤ ꯆꯤꯅꯤ ꯊꯥꯛꯂꯒꯅ ꯊꯛꯇꯦ ꯊꯥꯛꯇ꯭ꯔꯒꯅ ꯊꯛꯏ ꯑꯗꯨꯗꯤ ꯁꯨꯛꯊꯥꯛ ꯊꯥꯛꯇꯕ ꯇꯥꯕꯅꯤ ꯏꯃꯥꯒꯤꯗꯤ ꯈꯔ ꯊꯥꯛꯂꯛꯎ ꯍꯣꯏ ꯏꯃꯥ ꯏꯕꯣꯇꯣꯟ ꯆꯠꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯏꯃꯨꯡ ꯂꯝꯗꯣꯟ ꯁꯤꯜꯂꯒ ꯅꯆꯤꯟ ꯂꯦꯡꯂꯒ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯍꯣ ꯀꯔꯤꯁꯨ ꯍꯥꯏꯖꯗꯤꯌꯦ ꯃꯣꯏ ꯄꯥꯕ ꯏꯃꯧꯗꯅꯦ ꯃꯣꯏ ꯄꯥꯕ ꯏꯕꯥꯅꯤꯒꯤ ꯆꯥ ꯂꯣꯜꯂꯛꯎ ꯍꯥꯏꯖꯕꯅꯤ ꯑꯣ ꯑꯗꯨ ꯍꯥꯏꯔꯤꯔꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯣꯇꯣꯟ ꯐꯛꯇꯨꯗ ꯍꯥꯟꯅꯒꯨꯝ ꯐꯝꯊꯔꯒ ꯄꯩꯌꯥ ꯁꯤꯕ ꯑꯃꯨꯛ ꯍꯧꯏ ꯅꯥꯀꯟꯗꯅ ꯇꯝꯐꯥ ꯃꯅꯤꯅ ꯊꯥꯅꯕ ꯍꯋꯥꯏ ꯃꯔꯨ ꯈꯟꯗꯣꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯡꯕꯤꯇꯣꯟ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ ꯄꯥꯕ ꯆꯥꯁꯤꯗ ꯂꯩꯖꯔꯤ ꯏꯃꯥꯒꯤꯁꯨ 이보던 ꯆꯥꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯃꯈꯨꯝꯗꯤ ꯌꯥꯎꯗꯦꯅ ꯆꯥꯁꯤꯗꯤ ꯆꯥ ꯊꯛꯂꯒꯕꯨ ꯃꯈꯨꯝ ꯌꯥꯎꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯈꯨꯝ ꯄꯨꯊꯣꯔꯛꯃꯣ ꯃꯈꯨꯝ ꯄꯨꯊꯣꯔꯛ ꯉꯥꯡꯕꯤꯇꯣꯟ ꯏꯪꯉꯪꯉꯪꯅ ꯍꯪꯂꯛꯏ ꯄꯥꯕ ꯃꯈꯨꯝ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯝꯐꯥ ꯃꯅꯤꯅ ꯁꯠ ꯈꯨꯝꯂꯛꯏ ꯏꯃꯧ ꯅꯀꯨꯕꯣꯛꯅ ꯃꯈꯨꯝ ꯍꯥꯏꯔꯤꯗꯣ ꯑꯇꯩ ꯑꯝꯇ ꯅꯠꯇꯦꯁꯦ ꯆꯥ ꯍꯥꯞꯂꯛꯂꯤꯕ ꯄꯥꯇ꯭ꯔꯗꯣ ꯃꯈꯨꯝ ꯀꯨꯞꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯏꯃꯥ ꯄꯥꯕꯅ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯂꯤꯁꯦ ꯃꯥꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯃꯈꯨꯝ ꯀꯣꯛ ꯀꯨꯞꯁꯤꯜꯂꯒ ꯌꯥꯔꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯡꯕꯤꯇꯣꯟ ꯀꯔꯤꯁꯨ ꯈꯪꯖꯗ ꯏꯃꯨꯡꯗ ꯄꯔꯨꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯄꯨꯈꯝ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯀꯨꯕꯣꯛꯀꯤ ꯆꯥ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯃꯈꯨꯝ ꯁꯠ ꯈꯨꯝꯖꯤꯜꯂꯒ ꯃꯀꯨꯕꯣꯛ ꯇꯥꯅ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯄꯥꯕ ꯃꯈꯨꯝ ꯍꯥꯏꯗꯣ ꯅꯃꯧꯅ ꯈꯨꯝꯖꯔꯕꯅꯤ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯏꯕꯣꯇꯣꯟ ꯍꯥꯟꯅ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝꯗꯨꯗꯒꯤ ꯍꯦꯟꯅ ꯁꯨꯛꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯄꯪꯕꯤ ꯑꯩꯅ ꯆꯥ ꯃꯈꯨꯝ ꯍꯥꯏꯕꯗꯤ ꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯆꯥꯒ ꯆꯥꯅꯕ ꯉꯥꯃꯛꯇꯣ ꯃꯗꯨ ꯆꯥ ꯃꯈꯨꯝ ꯍꯥꯏꯅꯩ ꯃꯗꯨ ꯍꯥꯏꯕꯅꯤꯅꯦ ꯑꯣ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯄꯥꯕ ꯅꯃꯧꯗꯤ ꯏꯃꯥꯅ ꯆꯥ ꯃꯈꯨꯝ ꯍꯥꯏꯗꯤ ꯀꯣꯟ ꯑꯃꯅ ꯈꯨꯝꯃꯣ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯤ ꯈꯨꯝꯕꯅꯦ ꯄꯥꯕ ꯅꯅꯦꯝ ꯑꯉꯥꯎꯕꯤꯁꯤꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯅꯤꯅꯦ ꯄꯥꯕ ꯉꯥꯃꯣꯛꯇꯤ ꯂꯩꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯃꯅꯤꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯌꯥꯔꯦꯗ ꯂꯩꯇ꯭ꯔꯗꯤ ꯏꯁꯨ ꯃꯅꯤꯅ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯏꯀꯨꯁꯨ ꯄꯨꯛ ꯊꯜꯂꯦ ꯑꯗꯨꯒꯅꯦ ꯃꯧ ꯃꯇꯨꯡꯗꯗꯤ ꯅꯅꯦꯝ ꯀꯔꯟ ꯇꯥꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯥꯕ ꯇꯝꯐꯥ ꯃꯅꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯀꯨꯕꯣꯛꯁꯦ ꯃꯁꯛ ꯅꯨꯡꯁꯤꯗꯕ ꯑꯗꯨꯗꯅꯦ ꯏꯅꯦꯝꯅ ꯍꯥꯏꯖꯤꯟꯕꯅꯤ ꯃꯧ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯅꯃꯧ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯍꯣꯏ ꯍꯩ ꯉꯥꯏꯈꯣꯅꯦ ꯃꯧ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦꯅꯦ ꯀꯨꯏꯔꯦꯅꯤ ꯏꯆꯥꯗꯨ ꯎꯗꯕ ꯏꯃꯥ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯃꯈꯥ ꯊꯪꯕꯒꯤ ꯏꯆꯦ ꯁꯣꯝꯕꯤꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯦ ꯅꯍꯥꯟꯗꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ 이슈 머니디 그다이 섹시야 마시기 우데네 이마 산나바 사키버니 머니도 오 아두디 나 턱떡저로 호이마 이보돈 바야시바 로이라두나 마기 사사룩도 라우르두나 타이 헥 탁바가 로이나 깜토락라가 하이레 그리노 사시디 마마 자 까이도르바기 모이 바바 자시 시님도 야우데네 시부 그러마이 떠리도 마우 헤이 마우 이모 고비루 키노 모이 바바 모이 바바디 뚜까뚜기 얌 티바두다 이모는네 시니 하고드라 하보이드라 항락바두다 하부노 하이자키바니 아두나 합람마로이 시니도 떠니 능디 하누 탕다 마통 라이마 싸다브라 하이바부 아이기 리세이시나 남양두 산타라바디 마통 싸다가 쏘이 많기니네 하 따닝데다 모이 바바 세수 야우드나 삿바 ngam드라부 모이 바바나 세수 야우드나 잣리바 이곤다 빡묵 욱비라간 묵박이 와나떼네 아이나 하이시 마마 호 아두 오이라바디 가리기 빵강다 ngangbiri노 모이 바바 짜도 시니 합라가나 시니 합가노 하이다나 하이라간 ꯑꯗꯨꯒꯤ ꯁꯤꯅꯤ ꯍꯥꯞꯀꯅꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯞꯄꯔꯣꯏ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯥꯞꯄ ꯍꯥꯏꯔꯒꯅꯤ ꯃꯁꯤꯗꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯅ ꯁꯤꯅꯤ ꯍꯥꯞꯀꯅꯨ ꯍꯥꯏꯕꯗꯤ ꯁꯤꯅꯤꯗꯣ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯡꯇꯒꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯅ ꯆꯠꯄꯗꯣ ꯃꯗꯨꯈꯛ ꯍꯥꯞꯄꯣ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯃꯅꯥ ꯏꯄꯪ ꯄꯪꯂꯒ ꯑꯁꯨꯛ ꯃꯔꯩ ꯇꯧꯔꯤꯕ ꯑꯍꯟꯁꯤꯕꯨ ꯀꯔꯝꯕ ꯑꯍꯟꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯕ ꯁꯤꯅꯤ ꯍꯥꯞꯄ ꯀꯧꯇꯥꯗꯣ ꯄꯨꯊꯣꯔꯛꯂꯒ
ꯂꯣꯏ ꯍꯥꯞꯆꯤꯟꯂꯤꯁꯦ ꯃꯥꯒꯤ ꯆꯥ ꯁꯔꯨꯛꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯈꯨꯃꯥꯡꯗꯨꯗ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯐꯝꯂꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯉꯥꯡꯕꯤꯇꯣꯟ ꯃꯁꯥꯒꯤ ꯅꯤꯡꯉꯥꯏꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯩꯔꯛꯏ ꯃꯅꯤ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯁ꯭ꯋꯥꯏꯗꯅꯦ ꯅꯤꯡꯉꯥꯏꯅ ꯁꯥꯗꯅ ꯇꯧꯔꯤꯗꯣ ꯀꯣ ꯏꯃꯥ ꯅꯤꯡꯉꯥꯏ ꯇꯧꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕꯗꯣ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯂꯩꯕꯤꯈ꯭ꯔꯦ ꯅꯥꯟꯅ ꯑꯩꯗꯤ ꯁꯨꯡꯂꯩ ꯂꯩꯕꯤꯗꯦ ꯃꯣꯏ ꯂꯩꯈ꯭ꯔꯗꯤ ꯅꯪꯒꯤꯁꯨ ꯂꯩꯍꯜꯂꯨꯔꯗꯅ ꯍꯥ ꯅꯃꯥꯟꯅꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗ ꯉꯝꯃꯔꯣꯏꯗꯣ ꯑꯩꯅ ꯂꯩꯕꯤꯌꯨꯗꯤ ꯏꯃꯥꯗꯅꯤ ꯅꯃꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤꯅꯤꯅ ꯂꯩꯕꯤꯅꯤ ꯌꯥꯝꯅ ꯑꯗꯨꯗꯤ ꯑꯩꯅꯤ ꯀꯩꯗꯧꯕꯁꯨ ꯂꯦꯞꯄꯣꯏ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯤꯕꯣ ꯑꯩꯗꯤ ꯂꯦꯞꯄꯣꯏ ꯉꯔꯪ ꯍꯦꯛ ꯉꯪꯉꯤ ꯃꯅꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯒꯤ ꯐꯤꯁꯤ ꯄꯥꯏꯗꯨꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯃꯅꯤ ꯅꯪꯕꯣ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯏꯃꯥ ꯍꯌꯦꯡꯅꯦ ꯅꯄꯥ ꯍꯜꯂꯛꯀꯅꯤ ꯑꯗꯨ ꯂꯩꯕꯤꯌꯨ ꯍꯥꯏ ꯇꯜꯂꯦ ꯉꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯏꯃꯥ ꯑꯩꯗꯤ ꯉꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯤ ꯀꯩꯊꯦꯜꯅꯣ ꯍꯪꯂꯝꯗꯣꯏꯁꯦ ꯃꯅꯤ ꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯅꯁꯨ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯒ ꯇꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯩꯕꯨꯟ ꯆꯥꯅꯤ ꯅꯪ ꯏꯃꯥ ꯆꯩꯕꯨꯟ ꯍꯥꯏꯁꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯅꯧꯕꯒꯤ ꯃꯃꯤꯡꯂꯣ ꯅꯄꯨꯗ ꯍꯪꯉꯨ ꯍꯦꯛ ꯇꯥꯟꯖꯥ ꯆꯥꯅ ꯏꯕꯣꯇꯣꯟ ꯆꯪꯂꯛꯏ ꯆꯥꯛꯁꯪꯗ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯕ ꯏꯃꯧ ꯏꯕꯦꯝꯃ ꯉꯥꯡꯕꯤꯇꯣꯟ ꯃꯀꯨꯕꯣꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯄꯥꯕ ꯏꯃꯥꯅ ꯂꯤꯔꯒ ꯊꯝꯕ ꯃꯥꯏꯔꯦꯟꯗꯣ ꯊꯣꯡꯉꯤ ꯅꯁꯨ ꯅꯨꯄꯥ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯁꯤꯗ ꯏꯟꯁꯥꯡꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯄꯨꯄꯨꯒꯤ ꯃꯅꯤ ꯅꯪꯅ ꯅꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯕꯣ ꯄꯨꯄꯨꯗ ꯍꯥꯏꯌꯨꯁꯦ ꯃꯅꯤ ꯃꯥꯗꯤ ꯃꯄꯨꯅ ꯃꯅꯥ ꯄꯪꯉꯤ ꯈꯪꯗꯕꯅ ꯃꯥꯅ ꯉꯥꯡꯂꯤ ꯋꯥ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯉꯥꯡꯂꯛꯏ ꯕꯣ ꯑꯩꯅ ꯏꯃꯥꯗ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯉꯁꯤ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯕ ꯆꯩꯕꯨꯟ ꯍꯥꯏꯁꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯅꯧꯕꯒꯤ ꯃꯃꯤꯡꯅꯤ ꯆꯩꯕꯨꯟ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯐꯖꯕ꯭ꯔꯥ ꯄꯨꯄꯨ ꯀꯔꯤ ꯅꯄꯥ ꯌꯥꯅꯕꯤ ꯃꯆꯥ ꯑꯩꯕꯨ ꯅꯪꯅ ꯅꯄꯥꯗ ꯄꯨꯄꯨꯁꯤ ꯐꯨꯒꯦ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯆꯩꯕꯨꯟꯅ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ ꯅꯪꯅ ꯐꯨꯔꯒꯦꯗ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯊꯛꯁꯤꯒꯁꯤ ꯈꯪꯗꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯃꯅꯤꯗ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨꯅ 3-4 ꯀꯜꯂꯝꯃꯤ ꯃꯅꯤ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯁꯨ ꯅꯨꯄꯥꯅ ꯀꯞꯈꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯝꯐꯥ ꯃꯅꯤ ꯆꯥꯛꯁꯪꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤ ꯇꯧꯅꯔꯒꯦꯅꯦ ꯏꯁꯨ ꯃꯅꯤꯅ ꯀꯞꯂꯤꯕꯁꯤꯕꯣ ꯃꯅꯤ ꯀꯞꯂꯒ ꯑꯕꯣ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯀꯔꯤꯒꯤ ꯐꯨꯔꯤꯕ ꯃꯥꯗꯤ ꯏꯁꯨ ꯁꯅꯥꯗ ꯑꯩꯅ ꯏꯃꯥꯗ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯌꯨ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯗ ꯄꯨꯄꯨ ꯆꯪꯉꯛꯄꯗꯨꯗ ꯄꯨꯄꯨꯅ ꯍꯪꯉꯛꯄꯒꯤ ꯑꯩꯅ ꯍꯥꯏꯔꯨꯕ ꯑꯗꯨꯒ ꯑꯩꯅ ꯄꯨꯄꯨꯁꯦ ꯐꯨꯒꯦ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯆꯩꯕꯨꯟꯅ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯒ ꯆꯩꯁꯨꯅ ꯀꯜꯂꯤꯅꯦꯕꯣ ꯇꯝꯐꯥ ꯃꯅꯤ ꯃꯁꯨꯗ ꯃꯄꯨꯔꯣꯏꯕꯅ ꯃꯔꯝ ꯆꯥꯗꯅ ꯐꯨꯕꯒꯤ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕ ꯅꯥꯗꯣ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯇꯥꯅꯕ ꯍꯪꯕꯤꯔꯒꯅꯦ ꯐꯨꯕꯤꯌꯨ ꯑꯉꯥꯡꯗꯣ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯒ ꯐꯨꯕꯒꯤ ꯅꯁꯨꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯃꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥ ꯑꯩꯅ ꯈꯪꯗꯅ ꯐꯨꯔꯤꯅꯤ ꯈꯪꯂꯕ꯭ꯔꯣ ꯍꯣ ꯃꯣꯏ ꯄꯥꯕꯅ ꯇꯥꯕꯤꯔꯤꯗꯣ ꯑꯣꯟꯅꯔꯦ ꯅꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯤꯗꯤꯅꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥ ꯌꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯦ ꯍꯥ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯗꯅ ꯑꯣꯍꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯤꯗꯤ ꯑꯦ ꯏꯁꯨꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕꯗꯣ ꯍꯌꯦꯡ ꯄꯨꯄꯨꯅ ꯂꯩꯊꯣꯛꯀꯦꯁꯦ ꯃꯅꯤ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯑꯁꯦꯡꯕꯩꯔꯣ ꯄꯨꯄꯨ ꯑꯁꯦꯡꯕꯒꯤꯅꯦ ꯂꯩꯊꯣꯛꯀꯦ ꯏꯁꯨꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯄꯨꯄꯨꯅ ꯂꯩꯊꯣꯛꯀꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯏꯃꯥ ꯅꯪ ꯂꯩꯕꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯄꯨꯄꯨꯅ ꯂꯩꯕꯤꯅꯤ ꯍꯥꯏ ꯇꯝꯐꯥ ꯃꯅꯤ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯃꯊꯟꯇ ꯍꯔꯥꯎ ꯅꯣꯡꯃꯗꯤ ꯅꯄꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯔꯣꯏꯀꯣ ꯍꯅꯨꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯗ ꯅꯥ ꯄꯪꯗꯕ ꯁꯥꯕꯗ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯤ ꯊꯥ ꯌꯦꯡꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯔꯥꯎ ꯃꯅꯤ ꯃꯃꯣ ꯑꯅꯤꯅ ꯆꯥꯛꯁꯪꯗ ꯏꯟꯁꯥꯡ ꯁꯦꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯇꯝꯐꯥ ꯃꯅꯤ ꯌꯣꯡꯆꯥꯛꯇꯣ ꯈꯦꯠꯅ ꯍꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯇꯣꯝꯄꯣꯛꯇꯣ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯃꯧ ꯍꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯤꯁꯤꯒꯦ ꯍꯌꯦꯡꯗꯤ ꯃꯣꯏ ꯇꯥꯗꯅ ꯄꯥꯝꯖꯕ ꯂꯐꯨ ꯊꯔꯣ ꯄꯛꯅꯝ ꯑꯃꯒ ꯀꯣꯕꯤ ꯃꯁꯣꯏ ꯆꯝꯊꯣꯡ ꯑꯃꯒ ꯊꯣꯡꯂꯁꯤꯔ ꯏꯃꯥ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯃꯧ ꯑꯗꯨꯗꯤ ꯏꯃꯥ ꯍꯌꯦꯡ ꯄꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯐꯨ ꯊꯔꯣ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯌꯥꯟꯕꯤꯌꯨ ꯍꯥꯏ ꯍꯦꯔꯥ ꯅꯪꯒꯤ ꯅꯀꯨ ꯆꯩꯁꯨ ꯌꯥꯎꯗꯨꯅ ꯆꯠꯄ ꯉꯝꯗꯕꯁꯤꯅꯕꯨ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯏꯅꯦꯝ ꯌꯥꯟꯊꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯣꯏ ꯏꯃꯥ ꯌꯣꯡꯆꯥꯛꯁꯦ ꯁꯤꯡꯖꯨ ꯁꯨꯅꯤ ꯍꯥꯏꯕ ꯇꯥꯏ ꯍꯣꯏ ꯏꯃꯥ ꯁꯤꯡꯖꯨ ꯑꯣꯏꯅ ꯁꯨꯔꯁꯤ ꯕꯥꯖꯤꯗꯤ ꯁꯤꯡꯖꯨꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯉꯁꯥꯏꯗꯣ ꯃꯌꯥ ꯌꯥꯎꯗ꯭ꯔꯕ ꯀꯥꯟꯗ ꯆꯥꯅꯤꯡꯉꯤ ꯁꯤꯡꯖꯨꯁꯤ ꯌꯥꯝꯅ ꯌꯥꯔꯛꯇ ꯏꯆꯪ ꯆꯪꯂꯗꯅ ꯑꯩꯈꯣꯏꯗꯤ ꯏꯔꯣꯝꯕꯅ ꯍꯦꯟꯅ ꯍꯧꯖꯈ꯭ꯔꯦ
maru atung ba kan dana is tin dum sungi da mau adudi ima ama iroi la siro yare loluro pambadu bu sum haibani da ima na sak nu sinaba tawro ko ima su mapanda hangching hek langu khige masu mapu gi kuma yeng laga hoi ma mathangi numit ni masu mapu ani du kaithel chanaba kana loisili khambrang sak na mapam salam dai da kebagum keri hanu thangda ibot matau du tampam mani mit naraduna hairap khongdem laga tanaba mong dhairei wari da yang wari da ko saitana sakhi mitsi othok na nakhre da ko hey namintu narabadi hidak hapudana mama hapani nazanu pa lang phai dagi halak laga ne hapani hidak to iboton masunu pa mani do silaga hanglei sana pupuna seliba phaijo masibu phajabro thibro pupo phajare yai lao chalase kari haibuno ne nangna nachintamak lenglib du mani pupo phajare chalasi lao haiba pupuna make seblingai kaithel phambi khaido amata leramaro hoi ai su nong phado chathokpada make semdaba yadabani ni mani huren aina pakhang oiringai da koiram leibudo thengnarabadi ngehak wari watai tawmidana sama karima thakminadana pupo irang tawnu yeng dianu thangda abok tungna le makhar tamo hayeng khaidi nawa lawdi da toibo lawla chasila mangtha asumna masumapu anidu kaithel tamna satkirami kana wari sanaduna tamphamani makhwang metuna sauna hayhawi masidi kanade aisu masuk dana ke tharaga kaithel phawdi yausilugeda ayam penre basidi asiaraduna masu keraga kaithel tamna satkirami ngehaki matu ngangbiton sai sang pumba thongba thakpa loiraduna mapure bhalaklabra haiduna yengma thoklaklami chakhumdagi moi tada dubu langchi malini imana kadomda mu chakrabasano sida saluni khoni su am tairamte uthokpa gi hal ani ni dago aigi ikuboka inepoka se hoida asini hena budi phaida aikhoi gi thangnabagi manipok asidagi hojikta mana pankibada ngairi thangnabagi manimu ani do launa bahaurai hai hinjabi nang chapi khro ai yimsida ne nang leibiranu kari yumsibu ima ka ki yumlo mani adunu bu taliba nang se aina taliba aina sel tra pai matam dana aingona luna tawsinaba aina sel pai ra matam dana ai bu tathiba aidi chukchani chalo yumsidagi satragana nangak sampai ga talidana adu oiragana ima nei tanjingai da aina hana ima talamba ta yumsisu ima gi natabani na kari nang nei bu talbana tiklo hoi su ima na tanbana tiklo ima su yumsigi mongni ai si yumsigi mongni chakmane adu oirasu ai di yumsida ne mau oiba kuirakle ai si yumsida mau oiba kuirak ima ni hengeni helabada chahi kunmuk mangai hai chinthi nanim dang kana wa khumbi ima su hai ge aina hai chinthi bi namongda athiba wa ngangbi masi ai ning si sarok tana ne masam se khudang yi laga hai ni ko masya ima da na te khut pali se namong su panjai yum thang na bagi manem gumna inim su pharabadi namong na kaya gi matik harau se gania ho nang su yum thang na bagi mogum na pharadi nanem aina kaya da harau se gadaba ima na phatta ba da ro pagi na tro nang na phatta ba han haro pagi na tran he asum na mani mamu anidu awaya khum tawna duna khatnarami ngangbitot yum thang na ba domda yenglamlaga magi mathau makha sathaki somda kaithel dana kamdauri mani mapuda ahan phuri khomrong mayam ama lehelami ibodona ya de brahmani dangbo mani mapu ta na bamong na kumlei yare pupu halasi yumda lao dudi nang pa basu halamani halasi hoi pupu masu mapu ani na thoklakpada tamphamani do kaithel aduda phi leidu leirami madu ubada iboton ngakna mama nang ni sida kamdong na leiramli ba ai su phi khra leiba laklamani moi papa nang ni se ai bu sen na balak pa khida mama napang manang bu kana na pami ne haidana ai ni sen na dauri ba asiara duna tamphamani phi gi sel piram laga masu mapu ani gi bang thaduna gam satkirami tompok langphai de ge laklami yumgi sumangda leptuna kaurai mama amadi magi nupibo ma ngangbiton tare moi tada yobirak ledana hoi ado ima hoi pa moi di lebude kadai sanaki nasanu pa manina
ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯃꯄꯨꯒ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯏꯃꯥꯁꯨ ꯃꯊꯟꯇ ꯑꯃꯨꯛ ꯆꯠꯈꯤ ꯀꯥꯏꯗꯅꯣꯒ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯃꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯃꯣꯏ ꯇꯥꯗ ꯍꯣꯏ ꯍꯣꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯏꯕꯣꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯃꯅꯤꯒ ꯈꯟꯅꯈꯠꯂꯛꯏ ꯇꯝꯐꯥꯃꯅꯤꯅ ꯑꯁꯨꯛ ꯃꯅꯥ ꯇꯥꯊꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯉꯥꯡꯅꯤꯅ ꯉꯥꯡꯂꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅꯅꯤ ꯁꯦꯡꯅ ꯃꯣꯏ ꯄꯥꯕꯅ ꯅꯥ ꯇꯥꯊꯤꯕꯒꯤ ꯇꯥꯖꯗꯕ ꯀꯔꯤ ꯑꯩꯕꯨ ꯅꯪꯅ ꯅꯥꯄꯪꯕ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯣꯇꯣꯟ ꯁꯥꯎꯅ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯜꯂꯛꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯇꯧꯔꯤꯕꯁꯤ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯃꯥꯅ ꯃꯅꯥ ꯄꯪꯂꯕꯅꯤꯅ ꯃꯥꯕꯨ ꯅꯥ ꯄꯪꯉꯦ ꯍꯥꯏꯕꯗ ꯃꯥꯜꯂꯤꯕꯅꯤ ꯇꯣꯝꯄꯣꯛ ꯇꯟꯖꯥ ꯆꯥꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯄꯥꯅ ꯃꯃꯥꯗ ꯂꯤꯆꯩꯅ ꯀꯟꯕꯗꯨ ꯎꯕꯗ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯄꯥꯕꯅ ꯏꯃꯥꯗ ꯂꯤꯆꯩꯅ ꯀꯜꯂꯤꯕꯗꯨꯕꯣ ꯅꯃꯥꯅ ꯑꯩꯕꯨ ꯅꯥꯄꯪꯕ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯕꯥꯕꯥ ꯏꯃꯥꯅ ꯀꯩꯁꯨ ꯄꯥꯕꯗ ꯅꯥꯄꯪꯕ ꯍꯥꯏꯔꯝꯃꯣꯏ ꯄꯥꯕꯅ ꯇꯥꯗꯕꯒꯤ ꯍꯥꯏꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯇꯝꯐꯥꯃꯅꯤ ꯃꯄꯨꯔꯣꯏꯕꯅ ꯂꯤꯆꯩꯅ ꯀꯜꯂꯛꯄꯒꯤ ꯆꯩꯅꯥꯗꯨ ꯅꯥꯜꯂꯗꯨꯅ ꯈꯥꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯥꯄꯪꯕꯕꯨ ꯅꯥꯄꯪꯉꯤ ꯍꯥꯏꯕꯗ ꯀꯩꯗ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯒꯦ ꯅꯥꯄꯪꯕ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯍꯥꯏꯔꯕꯗꯤ ꯍꯥꯏꯒꯦ ꯅꯥꯄꯪꯕ ꯏꯕꯣꯇꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯍꯥꯎꯅꯦ ꯀꯨꯏꯔꯦꯅꯦ ꯃꯃꯥ ꯅꯪꯅꯒ ꯅꯨꯡꯁꯤꯅ ꯀꯧꯕ ꯇꯥꯈꯤꯗꯕꯁꯦ ꯃꯅꯥ ꯄꯪꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯑꯗꯨꯅ ꯆꯪꯖꯈ꯭ꯔꯒꯦ ꯑꯩꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯃꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯏꯕꯣꯇꯣꯟ ꯂꯩꯀꯥꯏꯒꯤ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯝꯃꯤ ꯁꯣꯔꯥꯠ ꯑꯗꯨ ꯆꯥꯛ ꯑꯣꯏꯕꯅ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯍꯧꯔꯕ ꯃꯇꯨꯡ ꯑꯋꯥꯠ ꯑꯄꯥ ꯄꯨꯖꯥꯔꯤꯅ ꯍꯥꯞꯂꯛꯄ ꯇꯥꯟꯖꯥꯗꯨꯅꯤ ꯄꯨꯖꯥꯔꯤꯗꯨ ꯆꯥꯛ ꯌꯥꯎꯕ ꯀꯣꯝꯄꯥꯛꯇꯨ ꯄꯥꯏꯔꯒ ꯑꯁꯨꯝ ꯌꯦꯜꯂꯝꯂ ꯃꯇꯨꯡ ꯏꯕꯣꯇꯣꯟꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯦꯞꯂꯒ ꯆꯥꯛꯇꯨ ꯈꯔ ꯄꯥꯏꯔꯒ ꯍꯪꯂꯛꯏ ꯆꯥꯛ ꯈꯤꯇ ꯍꯥꯞꯆꯔꯛꯀꯦ ꯈꯨꯔꯥ ꯏꯕꯣꯇꯣꯟ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯒ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯔꯗꯅ ꯑꯩꯉꯣꯟꯗ ꯆꯥꯛꯅ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯊꯣꯡꯅ ꯂꯥꯎꯒꯦ ꯄꯨꯖꯥꯔꯤꯗꯨ ꯁꯥꯎꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯆꯥꯛ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯅꯤ ꯃꯅꯥ ꯄꯪꯕ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯍꯜꯁꯤꯕꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯉꯛꯄꯅꯤꯀꯣ ꯃꯄꯥ ꯃꯅꯥ ꯄꯪꯕ ꯑꯍꯜꯁꯤꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯊꯥꯗꯣꯔꯛꯏꯁꯤꯕꯣ ꯃꯁꯤꯗꯤ ꯆꯥꯛꯁꯦ ꯆꯤꯛ ꯄꯩꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯒꯦꯅꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯏꯕꯣꯇꯣꯟꯒꯤ ꯆꯥꯛꯇꯨ ꯆꯦꯡꯃꯨꯛ ꯋꯥꯡꯅ ꯄꯩꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯆꯥꯛ ꯍꯥꯞꯄ ꯃꯥꯅ ꯆꯥꯛꯇꯨ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯂꯕꯅꯤꯅ ꯏꯟꯁꯥꯡ ꯍꯥꯞꯄ ꯂꯥꯛꯄ ꯄꯨꯖꯥꯔꯤꯁꯤꯡꯁꯨ ꯏꯟꯁꯥꯡꯗꯨ ꯆꯥꯛꯇꯨꯒ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯍꯥꯞꯇꯨꯅ ꯊꯅꯝꯃꯤ ꯃꯌꯥꯝꯗꯨꯗꯤ ꯀꯨꯝꯍꯩ ꯑꯣꯏꯔꯦ ꯏꯕꯣꯇꯣꯟꯅ ꯇꯧꯔꯤ ꯃꯇꯧꯗꯨꯗ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯕꯒ ꯀꯥꯎꯅꯈꯩ ꯌꯦꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯏꯕꯣꯇꯣꯟꯗ ꯃꯤꯌꯥꯝ ꯑꯗꯨ ꯏꯕꯣꯇꯣꯟ ꯃꯥꯗꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯇꯝꯐꯥꯃꯅꯤ ꯏꯀꯥꯏꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯁꯣꯔꯥꯠ ꯃꯐꯝꯗꯒꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯄꯦꯟꯗꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯃꯅꯥ ꯄꯪꯕ ꯑꯍꯜ ꯂꯩꯕ ꯏꯃꯨꯡꯁꯦ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯕꯅꯦ ꯍꯥꯏꯅꯕꯗꯣ ꯉꯥꯡꯕꯤꯇꯣꯟ ꯐꯅꯦꯛ ꯂꯣꯟꯗꯨ ꯂꯩꯔꯝꯕꯗꯨ ꯃꯅꯦꯝꯅ ꯁꯥꯎꯅ ꯉꯥꯡꯅ ꯆꯪꯂꯛꯄꯗꯨꯗ ꯍꯪꯂꯛꯏ ꯏꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯄꯥꯕꯗꯤ ꯂꯩꯍꯧꯔꯕ꯭ꯔꯣ ꯉꯁꯥꯏꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯃꯧ ꯏꯃꯥꯗ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯅꯥ ꯇꯥꯊꯤꯕꯗꯨꯒꯤ ꯋꯥꯒꯅꯦ ꯍꯪꯂꯛꯀꯅꯨꯗ ꯏꯃꯥꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯖꯥꯠꯅꯤ ꯑꯗꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯄꯥꯕꯅ ꯍꯣ ꯉꯁꯥꯏꯗꯣ ꯆꯥꯛ ꯌꯦꯟꯕ ꯄꯨꯖꯥꯔꯤꯗꯨꯅ ꯆꯥꯛ ꯈꯤꯇ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯗ ꯅꯀꯨꯕꯣꯛ ꯄꯥ ꯐꯕꯁꯤꯅꯅꯦ ꯃꯉꯣꯟꯗ ꯆꯥꯛꯅ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯕ ꯑꯗꯨꯗ ꯄꯨꯖꯥꯔꯤꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯆꯥꯛꯇꯣ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯁꯤꯟꯗꯨꯅ ꯍꯥꯞꯂꯒ ꯊꯅꯝꯂꯕ ꯑꯗꯨꯗꯒꯤ ꯄꯨꯖꯥꯔꯤ ꯑꯇꯩꯗꯨꯅꯁꯨ ꯏꯟꯁꯥꯡꯗꯣ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯊꯅꯝꯂꯕ ꯃꯗꯣ ꯉꯝꯅꯕ ꯆꯥꯍꯧꯔꯤ ꯅꯀꯨꯕꯣꯛꯇꯨꯅꯅꯦ ꯆꯤꯡꯃꯨꯛ ꯋꯥꯡꯈꯩ ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯣ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯣꯄꯣꯛꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯧ ꯏꯃꯥ ꯃꯅꯤꯡꯗ ꯋꯥ ꯌꯥꯜꯍꯧꯕꯅꯤ ꯑꯩꯅꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯃꯅꯤ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯕꯣꯇꯣꯟ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯅ ꯃꯈꯨꯠ ꯆꯝꯂꯒ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯕꯨꯛ ꯏꯀꯪ ꯀꯪꯈꯩ ꯃꯅꯤ ꯁꯨꯃꯥꯡꯗ ꯃꯔꯨꯝ ꯀꯣꯏꯃꯤ ꯁꯥꯟꯅꯔꯝꯕꯗꯨ ꯃꯄꯨꯅ ꯆꯪꯂꯛꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯕꯣ ꯕꯥꯕꯥꯎ ꯀꯩꯅꯣ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ ꯕꯥꯕꯥ ꯏꯃꯧ ꯑꯕꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗꯒꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯪꯒꯣꯜꯗ ꯏꯕꯣꯇꯣꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯝꯐꯥꯃꯅꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯥꯕꯒꯤ ꯁꯛꯇꯝꯗꯣ ꯄꯣꯛꯂ ꯈꯔꯨꯡꯂ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯎꯕ ꯑꯩꯈꯣꯏꯗꯤ ꯍꯩ ꯃꯃꯥ ꯑꯩꯅꯦ ꯌꯥꯝ ꯋꯥꯔꯤꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯊꯥꯎꯒ ꯊꯨꯝꯒꯗꯣ ꯑꯃꯨꯛꯇ ꯊꯤꯜꯂꯛꯎ ꯑꯗꯨꯒ ꯇꯩꯔꯧꯅꯦ ꯑꯩꯒꯤ ꯄꯨꯛꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯛ ꯃꯊꯤꯕꯣꯡ ꯂꯥꯎꯕꯗꯧꯅ ꯄꯨꯛ ꯀꯥꯏꯗꯅ ꯁꯤꯕ ꯇꯥꯔꯤꯅꯦ ꯑꯩꯁꯦ ꯃꯍꯣ ꯆꯠꯂꯣ ꯆꯥꯛꯁꯪꯗꯒꯤ ꯊꯥꯎꯒ ꯊꯨꯝꯒꯗꯣ
ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯈꯔ ꯄꯨꯊꯣꯔꯛꯎ ꯅꯀꯨꯒꯤ ꯃꯕꯨꯛꯁꯦ ꯇꯩꯒꯦ ꯑꯩ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯛ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯕ ꯑꯁꯤꯗ ꯏꯕꯣꯇꯣꯟ ꯃꯥꯗꯤ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯃꯁꯥꯗꯣ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯆꯪꯅꯕ ꯂꯥꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯨꯁꯤꯟꯕꯗꯨꯗ ꯏꯕꯣꯇꯣꯟ ꯃꯅꯥꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯇꯨꯁꯤꯟꯕꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯅ ꯎꯔꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯍꯣ ꯏꯆꯦ ꯉꯥꯡꯕꯤꯇꯣꯟ ꯅꯣꯏ ꯈꯨꯔꯥꯗꯣ ꯃꯅꯤꯡꯗ ꯇꯨꯁꯤꯜꯂꯒ ꯂꯩꯔꯦ ꯋꯥꯈꯜ ꯃꯥꯡꯕꯁꯨ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯇꯝꯐꯥꯃꯅꯤ ꯄꯥꯈꯠꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨ ꯀꯩꯗꯧꯕꯤꯔꯒꯦ ꯍꯧꯒꯠꯂꯨꯁꯤ ꯃꯣꯏ ꯄꯥꯕ ꯑꯩꯕꯨ ꯅꯪꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯗꯣꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕ ꯇꯣꯝꯄꯣꯛꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯍꯧꯒꯠꯂꯨ ꯄꯥꯕ ꯅꯁꯨ ꯅꯨꯄꯥꯃꯅꯤꯁꯦ ꯄꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯐꯨꯕꯤꯅꯤ ꯄꯥꯕꯅ ꯅꯥ ꯇꯥꯊꯤꯕꯒꯤ ꯅꯣꯡꯃꯒꯤ ꯆꯩꯁꯨꯅꯈꯔ ꯐꯨꯕꯗ ꯃꯁꯥꯁꯦ ꯈꯔ ꯅꯣꯏꯖꯔꯤꯕꯅꯤ ꯄꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯅꯁꯨ ꯅꯨꯄꯥꯃꯅꯤꯁꯦ ꯀꯅꯥꯅ ꯐꯨꯕꯤꯅꯤ ꯄꯥꯕ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯄꯥꯕ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯅꯆꯥꯅꯤ ꯉꯥꯡꯃꯤꯇꯣꯟ ꯃꯥꯁꯨ ꯃꯀꯨꯕꯣꯛꯇꯨ ꯁꯤꯔꯕꯣꯏ ꯈꯜꯂꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯄꯥꯕ ꯅꯃꯧꯕꯨ ꯀꯅꯥꯅ ꯁꯤꯟꯅꯕꯤꯔꯝꯕꯒꯦ ꯄꯥꯕ ꯅꯃꯧꯗ ꯄꯥꯕꯅ ꯄꯥꯎ ꯍꯦꯛ ꯇꯝꯖꯕꯗꯣ ꯉꯁꯤꯗꯒꯤ ꯐꯪꯂꯔꯣꯏꯀꯣ ꯄꯥꯕ ꯅꯥ ꯄꯪꯖꯔꯕꯁꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯦ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝ ꯐꯕꯅꯦ ꯄꯥꯕ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯀꯞꯅ ꯂꯥꯎꯅꯔꯕ ꯃꯇꯨꯡ ꯏꯕꯣꯇꯣꯟꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡ ꯑꯩꯕꯨ ꯆꯤꯡꯈꯠꯄꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯑꯩꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤꯅꯦ ꯍꯥꯅꯣꯏ ꯇꯝꯐꯥꯃꯅꯤ ꯃꯃꯤꯗꯨ ꯁꯥꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯃꯣꯏ ꯄꯥꯕ ꯅꯪꯕꯨ ꯍꯧꯖꯤꯛ ꯁꯤꯔꯨꯔꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤꯕꯁꯦ ꯀꯔꯝꯍꯥꯏꯅꯅꯣ ꯑꯩ ꯁꯤꯗꯦꯅꯦ ꯆꯨꯝꯅ ꯋꯥꯟꯊꯕ ꯈꯛꯇꯅꯤꯅꯦ ꯉꯥꯏꯍꯥꯛ ꯇꯣꯝꯄꯣꯛꯅ ꯄꯥꯕ ꯋꯥꯟꯊꯕꯕꯨ ꯑꯗꯨ ꯀꯨꯏꯅ ꯋꯥꯟꯊꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯉꯥꯏꯍꯥꯛ ꯋꯥꯟꯊꯔꯕꯗꯤ ꯀꯣ ꯍꯧꯒꯠꯂꯛꯀꯦ ꯍꯥꯏꯗꯦ ꯃꯃꯥ ꯇꯣꯝꯄꯣꯛ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯀꯟꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩ ꯇꯥꯏꯅꯦ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯅ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯉꯨ ꯃꯣꯏ ꯄꯥꯕ ꯅꯪꯕꯨ ꯅꯥ ꯄꯪꯕ ꯐꯔꯕ꯭ꯔꯣ ꯐꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯔꯣꯏ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯨꯝꯕꯁꯨ ꯇꯧꯔꯔꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯗꯨ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯈꯨꯔꯥꯅ ꯅꯥ ꯄꯪꯕ ꯐꯕꯒꯤ ꯅꯆꯥꯅ ꯉꯥ ꯀꯣꯡꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯏꯕꯣꯇꯣꯟ ꯄꯥꯈꯠꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯨꯔꯥꯅꯦ ꯆꯥꯛꯀ ꯆꯥꯕ ꯌꯥꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯤ ꯅꯥꯁꯦ ꯑꯃꯨꯛ ꯄꯪꯈꯤꯗꯅ ꯑꯩ ꯍꯥꯟꯅꯒꯨꯝ ꯍꯤꯡꯕ ꯑꯃꯨꯛ ꯉꯝꯃꯣꯏ ꯅꯪ ꯈꯨꯔꯥ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯤꯀꯣ